CRPF na Thambal Sanglen Ngakpa Houkhre BJP की Parliamentary Board की Mipham Ngasi Famgadouri Assembly constituency amamamda BJP की ticket tananaba intending candidate की masing yamna yamba maramna ticket laukthorokpada pamdaba thokdoksing thorokpa thingnabagidama mangjawna section thawang lakhutpo ina kaisampata leiba Thambal Sanglen da CRPF की personnel singna section na ngak senba Houkhre CRPF की personnel sing adu afaba makhal की khusukhulai sing paiduna BJP की office mamangda pareng sana position logduna lepadu ngarang numit jungba matungda miyamna uba phangkhe adumakpu party asigi machan chatpa misak amanadi hanadagi hauna Kansipurda matam kharagi hanglamba BJP की office ngaklamba CRPF की personnel sing adu haujikti kaisampata office honglaklabani mafam asida oina ngak selakpani haide amaromda taranithoi suba Manipur Legislative Assembly की mikhalda BJP na thokadaba mirep sing kana kanano haiba lepthoknabagidamak ngarangsu New Delhi da consultative committee की meeting pangthokhe assembly constituency kharadadi ngarangsu yanaba mirep puthokpa ngamkhide maram aduna party की high command lawrakpa phirepta chief minister nongthongbam biren works minister TS Biswajit amasung BJP Manipur state unit की president ASR da yadaba yaroi daure thajaba yaba mafamdagi phangba pauna hai ngasi numidang wairam prime minister Narendra Modi defense minister Rajnath Singh Home Minister Amit Shah, BJP की National President JP Nada amasung Manipur की election in charge Bhupendra Yadav na chingba yauna Parliamentary Board की Mipham Famgadouri Mipham aduda Chief Minister Nongthongbam Biren Works Minister TS Biswajit amasung BJP Manipur State Unit की President ASR Dasu special invitee oina saruk yagadauri Mipham aduda Manipur की State Election Committee की mapung oiba thodang lawriba makhoi ahum ge warol sing tagani amasung makhoi na pukhalakpa suggestion sing committee asina khanagane tungda makhoi yahundana kana da ticket pigadagi haibadu hanadagi hona BJP ki central leader singna kayara khanna survey tawduna mai pakpa yaba intending candidate sing gi list adu puthoktuna state ki lusingba singna haidamba sing adu changdamna duna yengadawre chief minister nongthongbam biren de tha asigi kunga tarukta pangthokadaba laibak asigi republic day gi thoram manipur da yaudaba yadabana ngasi thenglabasu thengna imphal da thoroktaba yaroi dawre masigi damak hana mangjongna charter flight ama reserve tawduna thamle hainsu pawasina makha tare sit hompu makta kana mirep oigadagi haibadu amukta da laukthoknaba thorang tawgadawre tha asigi kunga taruki numidang natraga mathangi numita BJP ki ticket laukthokani haina pawasina makha tare o Henry bu sahi taruk mirep ohendanaba wakat khre wangkhai assembly constituency ki MLA Yumkham Irabotna mahaki council ki khuthangda okram Henry bu sahi taruk mirep oiba yahan bidanaba Manipur Legislative Assembly की Secretary da Cherol ama piduna wakat khre pauge likhun amagi matungi na 2012 amasung 2017 da pangthokiba Manipur Legislative Assembly ge mikhal da okram Henry na mahaki nomination paper da aranba educational qualification haptuna wangkhai AC da mikhal thengnakhe nomination paper da aranba educational qualification haptuna wangkhai AC da taraga mathuisu ba General Assembly election da mikhal thengnaduna mai pakiba du chana hanbidana ba Wai Irabot na Manipur High Court da case thangat khe amade hearing chatharaba matung o Henry na mai pakhiba du sanaba yaroi haiba wayel pikhe makhata na o Henry na High Court ki wayel adu singna duna Supreme Court da chatkhe adubu Supreme Court na mahaki application adu mamang sahi gi November 13 ta dismiss tawkhe amadi 2017 gi mikhal da ani suba takiba Wai Irabot pu wangkhai esigi MLA ni haina laukthokibane Wai Irabot ki wakat adu da o Henry की मथक्ता Manipur High Court na piki bawayel adu khangna Manipur State Election Commission na ngasi phawbada o Henry bu RPA की section 8A की makhada mahakpu mikhal thengnaba yadanaba action lawdabaga loinana o Henry की मथक्ता FIR lawkhatana leiri haina su palle maramasina miyamge interest o Henry sahi taruk mikhal thengnabada disqualify tawbinaba assembly secretary da wakat khibane